Tagachari Sukristi of Poputabi, Kudik Matata, Isona Popi Boshunu, John Padutra Mari, Padatra Matoishi, Karipuntopi, have Jacko community. Aina Ipadale, Aduga, Ipana Engondale, Haiva Agiwa, Dutazo, Natraga, Agi Tabu, Adumaki, Madam Natazo. Aina Nakoda Tangishan Nam Hairivani, I would Tazaba Mahak Aduna, Aina Tawut over Tabu Aduma Nasatawuni, Aduga. Asi singdagi hena chawba thabak mahakna tawgani aina tawbu thabak mahakna su tawgani asidagi hena chawba thabak su mahakna tawgani hai si kanano haiba matamda Jesu Kristana aikoi tebang miyo haibani aikoina mahapu thajarabadi mahapu loksinjarabadi mahaki achum lambi sida aikoina lepjarabadi aikoina tawbu ngamda thabak kaya kaya nakoigi natakda oirakani anaba phanba asiba hingal hanba amadi Pungteng mitang punamakpo phanbiba makoy sing asi miracle asi mukya asing haje Jesu Kristo na leiring matam aduda mahana tawbiramba adumba thabuk sing aduni isinaraw sing ngasi so aikoina Christian oigrapa singna anaba ayekpa amati Shigadru Pavoda akoina prayer tawbung matamda asiba phaw hingatpa ngamiba torki pangalado aikoigi thakta happy adunani anaba kaya phariba phattaba thawai changba kaya aikoina Jesu Kristo mingda tanthokpa ngamle basikari gino haiba matamda ishwarna pangbiba gini isine noksing aikoina ishwarbu thajarabadi aikoina angang thaba sidagi henba angang thaba kaya kaya aikoina pangthokpa ngami haibse Bible shastra sida ba action ishwarna Jesu Kristo na phungdopi badani nahapu thajarabadi nahang aina tawriba thaba ide Jesu Kristo na anaba Palami, Asibi Hingalambi, Kundeng Mitangba, Amadi Kosti Tongba, Letung Lerang Pakpa, Kayama, Iswana, Mana Sopi, Bomatam, the Loin Fay, Mana, Nandibo Matam, the Loin Fay, E. Tarabin, Pia Masum, Maki P. Sokta Sokta Matamda, Maki E. Kaku, Mahapu, Tamotion and Tazarabadi, Tamotion and Ninjarabadi, Tamotion and Magadam, Lepjarabadi, Equina. Ishona Tawam Tabu, another hen, Tabakaya, the Wuni have his Shastra, in the Max and a Pundopi. Hawziki mirol asina hawziki matamgi miyam sing asina hawziki matamgi iraicha singna amadi miron sing asina kari hai masi migi dharmani migi mama phajabini mapa phajabi mama kawi mapa kawi hadana ikuna lana khalli basing asi yam lan ni sin noksing hayeng hati thawai bukan bibang ambasi atai kana sunate Jesu Christ kak natna ha bukan bibang amba atai leite have si Bible sida action phungdopi bani masi karai da yawi haiba matamda Anawu walip na bagi pakon chato singi thabak pandum mari pada train thoi sida aikoino paaba matamda ye action khamang ngamuni akoi taminasi amasung atai kanagi dasu aran khubam leite maramdi madugi mapana ekoi bukan bigadaba mi singi marakta pirba atai ming amata atiagi makhada leite atiagi makhada leiriba mi sing asigi marak sida ming kanagumba karigumba ming amata nakoi bukan bibang ambasi leite ming mayam am lei Koti kontram dogi minglay tabung palasda makoy bu ningi ekwina makoy bu khurumi chali magi matung ilaga chali adugo ming sing aduna koti kontram dogi ming sing aduna nakoy bu kan bibang amba amatta yauti habse Bible system action phungdo pibani sineno tabung palasda leba ming khuleng mangna na ha kan bibang amde hai Bible sina Jesu Christ ming natna Jesu Christ bu thaja bu kan natna din ha kan bibang amloi habse me action Bible system phungdo pibani Adunadi, Equin Hinging Matamasida, Jesu Christ of Tazabasi, Equi, Dakar, Ebra, Oidabra. Haying Haki, Nang, Siraba Matun, Naki, Tawaiduna, Sargaleba, the Sapangam Drabadi, Fangrabadi, no Leba, the Satlabadi, Nahanga Tebung Palda, Nuaram Bayai, Waram Bayai, Adubo, Haying Haki, Tawaiduna, no Habal Mafama, the Satlabadi, Haragadra, Nuagadra. Hawziki matam asi irang phataba hawziki matam asi phataba thawai sing asina mioi basing bur lahat nanabagi matam oraba matam mikup asida aikoina achumba ishwar achumba lambi du chatrabadi hayeng haki thawai du su awaba mapam lahat pa mapam maya karkrak chikpa mapam aduda aikoi leiba pambra maigi kom aduda aikoi hingba pambra chinero mioi bagi thawai shiba naide aduna shiba naida thawai asina maigi pat aduda leiba matamda asoki matik awaba khangni chinero Aduna, Equina hinging a sit Jesu Christ of Loxinjarga, Jesu Christ Chumulambi, Kangjabangam Nanaba, Jesu Christ Himbala Mr. Lakjaduna, Equina, Puni Hongjaduna, I could get Tamwe the Pata Papa, Maya Mama, Nanga Tazarpa Mikuba, the Ishwan Punamala Pupigani, Nanga Pata Tabuk Masu, Nanga Papa Amataram Nabasu, Nanga Jesu Christ of Tazaraba, the Mikuba, the Naki Pata Punam, Ishona Lotopigani, Ishona Pian, is in an auction, Nanga Mamanga the Pata Rumbo or so, Mamanga the Pata Tabuka Rumbo or so, Nanga Jesu Christ Tazarpa, Mikuba, Ishori Mamang than Hanga, I the Pata Tabu, Mamam told me, by Igi Iran, Kopi on
हाइजरप मतमना ईश्वरना नाके कोपीब ngamdraba papsing ado ईश्वरनो मिकुप ado kopiyani इचिनाउ पाप अदु कोपीरबदी नहांगना सुनाके थमोयदा इंथाबा फंगनी नहांगना सुनाके थमोयदा नुसीबना थनगनी अचुमबना थनगनी अदुगा नाके थवाय अदु सहायंग तेबंग पान थादोकनबो मतुंगदा नाके थवाय अदु सरगलेबागदा ईश्वरगा लोइना ना लेमिनगदोरिबनी इचिनाउ अगी इनाती अगी सनबी अगी हवरपमदगे थाइनगदि लाकपा अगी लाइनिंग लाइसोलदुना नाहपो कनबीबो ngamloi habse bible system action phongdokpibni masi harba pawda akoina khangma ngamdriba akoina loksinjaba ngamdriba karigino isinau masi akoi wakhal amdang khantabiyo akoi wakhal khandaraga akoina achum lambi je phangjawrabdi haing akoi asumna matik tongjaba do akoi oigadorib aina jesu christ thajaraga ai tolop chagadaw nate aina jesu christ thajaraga aina ina khungadaw nate isinau hakchang de ina khunbadagi khwaidagi thoyelabadi thawai de ina khunbaduni thawai de ina khunba haibadi akoi ishwar ga mari nangna leinabaduni ina khunba hairisi isinau nahang de jisu khangdrabadi nahang ishwar du khangdrabadi loksin jarabasu nahang na tayang na loksin jabu orabadi nahang ke tongjaba karisolite isinau Bible is the make shena hem khodim mukta jaga khodim mukta loina phongoi karamna kamaina matau karamna ishwar bu khurumani ishwar bu matau karam loksin gani ishwar ki aning buji karino haibe Bible shastra si the make shena phongdopi ban jesu christ loksin jadriba singmasu ishwar bu khangja bangam nanaba ishwar amata ngaiba ishwar amata oiba tebang panba punamaki amata ngaiba ishwar prabhu jesu christ bu loksin jarabati nahake punsita khwaidagi hena mamal yamlaba khwaidagi hena laibu phaba bisak haibe don ha oirabani sinna adunani akoina su apawo paw gi dama akoina kana su kide apawo paw sandopni dama haidopni dama ta akoina kana su jingnaba leite jinna noksi apawo paw garamdrabadi toksinaba oramabdi akoina nongmonoge sandoiba nongmonoge hairibase akoi sando omoi tolongmani phubiramani cheiramani ngangbiramani asumba kayasina akoi ikadana tokhigani adubu akoina apawo paw sandokpa matamda akoina apawo paw haidokjaba matamda mina thina ngangpa cheirakpa phubiba cheibiba laikai khundagi tanthokpiba matamda akoina mahakpo sandokpa leptriba mahake achumba ching haidokpa leptriba karigino haiba matamda achumba ama oibagi maramnani sinno sakhi leraba pot historical sakhi leraba aduma asengba pot ama oibagi maramna akoina haidokpada ikaide akoina haidokpada kide akoina siraba mod ishwar ki thawul tawjabada ishwar lo wapa haidokpada akoina kidriba amade ninhan driba se karigino haiba matamna basi asengmani ijine nausi aigi ishwar se asengba oibagi maramna akoina ngasi bawda thawai hakchang bamudana ishwar ki damul lepchaba ngamlibani asengba oidrabadi achumba oidrabadi akoina mikup ama bhabu lepang hayeng masigi wahi asina nahangna loksinjaba oirabadi nahake thawai adu kanbi gadoribani sarga lebak do pubi gadoribani ijine nausi sarga do chachaba ngamnanaba sarga do nahapo nungaina leijaba phangnanabagi damakane ngasi akoina ishwar ki thawul tawriba nakchu thajabiyu masi tasengba asengba chama sengba aduma achumba ishwar haibase akoi kaumina kumsi ijine nausin tajakraba koding matakta ishwana matam chupda intaba amati nungai paba pot marang kaina pibi bawasin amen